Nongthombam Rajendrona mateng pangkre Jenims treatment hokre. Kakching district manung chanba Hianglam Hiranmaidagi apokpa mama mapa laibak tiba thodokta laikhidabagi mabungna aphangba thabak suduna imung manung puriba masagi chahi mapan kakta ngairibi oinam sanagi yet thangba kidney function tawangam laktabadagi layeng bada CM gi manaw nupa Information Center for Hill Areas Manipur Ichamgi former president Nongthombam Rajendra Elias Boyna mayumda chattuna mateng pangkre loina ngasidagi nupi masasi Jenims treatment hokre masagi chahi mapan khakta ngairibi oinam sanagi machin manaw mangani mahakna machin manaw singi marakta atombine hauji lamjau University Academy da class 1 tambi mahaki apopa amujau haukiba chahi 2014 da lambi gi laibak tiba thodok amada laikidre mahaki apokpi mama minaw tombi cancer na maram moduna haukiba chahi 2020 da laikidre hauji mahaki mabung oinam dinaras chahi 13 na aphangba thabak suduna imung asi pubani mahaki apokpa mapa amujawna JCP thorga imung asi puramani adobo haujikti mama mapa laitabgi mathakta imung manungki awaba kaya nauriba machin manawna mayoknaribani masigi mathakta piklibi nupi macha oinam sanaye thangba kini asi function tawba ngamdabagi masa sona mahaki phamung taduna leirabani ana layenggi paisa laitawna mahaki mapungna miyamgi mateng social media gi khuthangda nirakhibani masibu thengnaruba singna angam mateng pangnarakhi loina na laikai gi miyamna su imung asigi mateng pangduna lakli laikhidraba mama mapana thambiramba mallaba pakhan amada machin manaw punna khamin aduna lairakhibani oinam sanagi yet thangba kini asi function tawba ngamdre masi layengbada fatrabadi lokthokpa tai haiduna doctor na hairakpa mikupta upai laitraba machin manaw mamitagi pi taduna katminaki adubu machin manaw gi awaba si thengnarubadagi CM gi manaw nupa icham gi former president Nongthombam Rajendra Elias Boy masana machin manaw gi mayumda ngasi sattuna makhoi gi awaba pendaba kya taki Nongthombam Rajendra Elias Boy nupi macha asibu thengthaba tawdana treatment tawnabagi damak Jenims ki director ga paw phawnabaga loina ngasi dagi layengba hokhibani masiga mari lainana Nongthombam Rajendra na haiki sahi nauriba oinam dinaras ki imung asina thengnariba awaba gi paw asisi minister gi masagi nakong yobudagi mahaku imung asigi mathau taba mateng sing adu pangnaba tharakpani maram asina angang asigi mathau taba treatment sing haunaba Jenims ki director paw phawna ngasi dagi Jenims da layeng bahobani loina imung asigi yungi phigam jadriba sisu angang asigi operation hek loibaga nauna sanaba kaksingi DC amadi local MLA ga paw phawna re asumna paleba government asina awa ana taraba singi paw ama hek tabaga sangsinduna mateng pangba sina matam amada awa ana mateng pangbinaba laitabagi awaba lairamba adu kohannaba honabagi thabak paikhatli miyamnasu angamba mateng pamgi chanabi asi thamsi haina makha tana phongdoki